Mayum hek yaubaga mamang nupagi yumdu lona mai thadokle lairabi lukhrabi mama machadu wana amuk punsi lelakle lausing leiba angang asina makhogi achakpa yum adugi lemhauriba ut khara khomjille aduga ligi achoba thumok amada utsing adu hapchilaga arapa khungang amada amuk chatkre mafam aduda mit nabagi leina ama kanna sandorokpa mahangna thengnarure ahal lama pumnamak aihak arapa khundagini awaba taraba miyoi singi thaugangidamak aihak lakpani aina pujarakliba hidak asina mayamgi mitki leina adu soidana phanba ngamgani hidak asi sizinabagi akaknaba kanglon ama leigani madu mayamna inbiba tai aina khulasi tharoktuna chatriba makhaidi hidak asi mitta hapa yade aina chalamdaida hapa yare haina laurakani matam adutada hapkadabani natrabadi mahi phanglo lausing leiba nupa macha aduna matau asumna mahangna purakliba ut nyauba ligi thumong adu yonthokpada lupa khawjau ani phangle mahangna hek chatkibaga mahakki masak adu uraktabada anabasingna lauraklami nupa macha hauji hidak adu hapa yarabra ngaikho yadri taha kinu matam khitang soibada honajaba pumba aremada taga dawribani mahakpu hojik kanana su tanaba phanglaroi haibagi matang aduda amukasu lauraklami hapa yare hojik hidak adu mithumna noishillo anabasing adu anga aduna haiba ilami jingnaba leitana mamit thumna noshilubadagi mamising adu thublami aduga I taba faba yaurami upai leitraba anabasing adu makhoi masagi asoiba khangjaraklami matungda amung laklabadi makhoi mati khangangani haina solaga makhoi masen kainarami yum yauraklaga angang aduna hanagi matawgumna mamabu magi mamasingi mafamda meruk laurunaba amuka tharami mahang purakpa senam adu mamasingna khangle mamasing adu ngakpana kamthengle nupa macha asuk yaba chel asi nahangna kadaidagi laururibanu mamasing masi aihaki yummai chakhiba adudagi khomjilhauba ut yolubadagi talakpa senpamni ut lehauba mising aduna leirabadi kharaga purako hayoi mamakhoisu yumsi mai thadokpiro aduga adudagi fangmangpa senpham aduna anobo yum amumam sabiro asigumba tanja asi kak mahanba chumde hauji yumsing asi mai thadoklasi Karinone nakhoi nachin nanauna tawrisibo yumsi mai thadoklaga nakhoibu kadaida laigadawribano yumlonabasingna asumna haibasu sentabu mihauba makhoi taruk adugi manada kanamatagi wa haplamde yangna ut bora amamam khomjilaga pukidana mamang nupana chaluba khul adu tana makhoisu khongsankre khul adu hek yaubaga miyamna makhoibu pharami aduga phuba yaba phurami mamai thangda makhoi tarukmakpu thaurina punsilaga mayam changduna mamitta ut noisalami mamit tangde haiba takai mamang nupagi namthangni haiba hantak musu khangmakhoi khangjare mahakpu matik chaba cherak pirunabagi damakta mamai thangda makhoi mayum maikai panglaklami yum yaubaga mamasingna angang adubu phare aduga sarang amada hapchilaga turen mapanda leiba umang amada pukre handakti mahak nanthokpa ngamlaroi khaina khallaga makhoi ngaihakhtang chak chathok-usi haina punna haunaraga mafam adu thadokduna chatkirami inausa handakti mahak nanthokpa ngamlaroi aikhoi ngaihakhtang chak chathok-usi
Makhoina chathokingayda Laigi nungdamdagi mafam aduda atopa leibak-tagi ningthau macha amakhak sadanaba laammi. Mahakna nga adubu matomta leiba uraga mangonda ngakna hanglaklami. Karigino nahak mafam asida nathanta leiramlibasi kanana nangbu sarang asida solo sillaga mafam asida hundokpiramlibano. Aigi mamana pokpi ichal ama lei mahak kayam phajabage haibadu adomdi khangbiramloi. Mabuk phatraba aigi mamasingna ichal adubu aingonda thajanaba kanna honari. Ainadi yaningdri ichal loba haibasi haunadabani. Aina haijaba makhoina tabide. Makhoina haiba inde haibagidamakta aibu khongkhut punsilaga sarangda haptuna mafam asida hundokpiramleba asini. Aina mabu luhongduna laurabadi wafamdu loisinba yagadra. Madu oiragana adomna aigi mahutta sarang asida leibihauba aduga mamasing adu lakpa ngaibiba tai. Thabak asi panglailai hainadi khanbiganu. Adomgi ningthau machagi phijol aduda makhoina chingnakini. Adomna aigi phijol asi sepiba tabani. Aduga aina adomgi phijol adu chechaba taba. Makhoina adomda kari pamge haina hanglakpa matamda adomna turian manungda thadabiyu haibigadabani. Masisu ningthau macha aduna harauna yarami. Mahakna nupa macha adubu sarangdagi lau thadokpire. Aduga makhoi ani phijet onthoknare. Adugi matungda mahak sarang manungda changkhre. Nupa macha adudi mayum makai panglakle. Ngahak leiraga Machin Manao Taruk adu torban aduda thungnare. Thawa isa sadana makhoina hairei. Imak ibungo hawjik nangna hainingba kari leiri. Aina pamba haibabu aibu isingda langthabiro. Aina luhonggadawriba asibu asibagi leibakta leibi Rajkumari amagarane. Makhoi taruk aduna sarang adu isingda thadaramlaga harauna mayumda hankre. Mamang nupa aduna makhoibu amu hanna wahanba ngamlaroi haibagi aningbada makhoigi pungningda ing tappa leire. Makhoina mayumda thungnaraba matamda masigi mangonda fajakraba mitam ama leptuna leiramba ure. Mitam adugi masada thongneba ningthijakraba phije leiteng amadi likon kaya aduna makhoibu sumatkre. Madusu makhoi kalakle. Manak sangsinduna yengba matamdadi midu atai kanasu oiramdre. Mamang nupa aduma oiramle. Mahak laikha lebak koina chatlurabani. Laikha lebak adu onthokna phajaramba tai. Sana nupa mani mukta marang kaina leiramba tai. Fare adudi mangonda hanglasi. Karamna amuk mafam asida halakliba. Hayu nahak asibagi lamdam aduda matau karamna yaurubage. Is angakpani asibagi lebak haibaside. Aina mafam adu hek yaubaga ipu ibena angam mathau manai masen khongmi lami mayamga loinana aibu olami. Aigidamakta yomrajna thabirakpani haiba dalai amasu mafam aduda leirami. Madu tongduna ai asi lebakta chatli. Konung yaubaga ipubok amadi ibenbokna aibu harauna konsinbi. Aibu pija bithaklaba matungda maman yamnaba phijol asi sechenbi. Mani mukta likon kaya asisu sijinbi. Makhoina aibu thuna yangna yumda amuk hallaga mamakhoibusu uningi. Makhoibu thuna tharaku hairaga aibu thadorai. Kainaramdaida sanagi haijang asimasu pirai. Mamakhoina masi puraga chapiyu.
ꯍꯩꯖꯥꯡ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯏꯄꯨ ꯏꯕꯦꯟꯅ ꯃꯈꯣꯏꯒꯤ ꯁꯛ ꯈꯪꯒꯅꯤ꯫ ꯏꯃꯥ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯏꯁꯥ ꯆꯥꯕ ꯎꯄꯨ ꯑꯃꯃꯝ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯃꯗꯨꯗ ꯆꯪꯕꯤꯔꯣ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯇꯣꯔꯕꯥꯟ ꯇꯥꯅ ꯄꯨꯖꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯂꯪꯊꯖꯒꯅꯤ꯫ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯗꯣꯂꯥꯏ ꯇꯔꯨꯛꯅ ꯃꯈꯣꯏꯕꯨ ꯑꯃꯃꯝꯇ ꯏꯄꯨ ꯏꯕꯦꯟꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯄꯨꯅꯕ ꯎꯠꯂꯝꯒꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯣꯏꯒꯅꯤ꯫ ꯃꯃꯥꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯁꯤꯡꯅ ꯌꯥꯔꯦ꯫ ꯎꯄꯨꯁꯤꯡꯁꯨ ꯂꯧꯔꯨꯔꯦ, ꯃꯥꯒꯤ ꯎꯄꯨꯗ ꯆꯪꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯔꯕꯥꯟ ꯇꯥꯅ ꯄꯨꯔꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯝꯍꯟ ꯌꯥꯎꯕ ꯎꯄꯨ ꯑꯗꯨ ꯇꯨꯔꯦꯟꯗ ꯂꯪꯊꯔꯦ꯫ ꯃꯗꯨꯗ ꯏꯁꯤꯡꯗꯒꯤ ꯀꯣꯡꯒꯣꯟ ꯈꯔ ꯊꯣꯛꯂꯛꯄ ꯎꯔꯦ꯫ ꯃꯗꯨ ꯎꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯌꯦꯡꯉꯣ, ꯏꯕꯦꯟꯗꯧꯅ ꯌꯨ ꯑꯇꯤꯡꯕ ꯌꯥꯝꯅ ꯄꯤꯊꯛꯄꯗꯒꯤ ꯃꯥꯝꯍꯟꯁꯤ ꯁꯥꯊꯤꯅ ꯑꯣꯔꯦ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯂꯩꯈꯥꯗ ꯊꯨꯅ ꯌꯧꯅꯤꯡꯂꯝꯃꯤ꯫ "ꯑꯩꯕꯨ ꯍꯥꯟꯅ ꯂꯪꯊꯕꯤꯔꯨ" ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯟꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪ ꯂꯪꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯋꯥꯏ ꯁꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯏꯃꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ? ꯃꯈꯣꯏꯗꯨ ꯏꯄꯨꯕꯣꯛ ꯈꯣꯏꯅ ꯄꯥꯛ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯕ ꯌꯥꯕꯁꯨ ꯉꯥꯏꯔꯦ, ꯑꯗꯨꯕꯨ ꯍꯜꯂꯛꯃꯟꯗ꯭ꯔꯗꯨꯅ ꯃꯅꯦꯁꯤꯡ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯍꯟꯖꯤꯟ ꯃꯃꯥꯡ ꯅꯨꯄꯥꯗ ꯃꯈꯣꯏ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯃꯃꯥꯡ ꯅꯨꯄꯥꯅ ꯈꯨꯝꯂꯝꯃꯤ, "ꯃꯈꯣꯏꯒꯤꯗꯃꯛ ꯆꯥꯛ ꯆꯗꯨꯝ ꯑꯃꯃꯝ ꯍꯦꯛ ꯈꯥꯛꯎ"꯫ ꯃꯅꯦꯁꯤꯡꯅ ꯃꯃꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯂꯦ꯫ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯥꯎꯔꯛꯂꯦ꯫ ꯇꯁꯦꯡꯕꯁꯨ ꯀꯔꯕꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯏꯅꯤꯡꯊꯧ ꯀꯦꯊꯦꯅ ꯃꯁꯥꯒꯤ ꯃꯔꯥꯟꯒꯤꯗꯃꯛ ꯃꯥꯝꯃ ꯇꯔꯨꯛ ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯦ ꯃꯆꯟꯕꯨ ꯊꯧꯑꯣꯏꯗꯕꯒꯤ ꯃꯍꯩꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯐꯣꯟꯁꯤ ꯌꯥꯗꯕꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒ ꯄꯥꯁꯤꯟꯕꯗꯒꯤ ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯊꯥꯒꯠꯄ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫